Image Paodam yang tabiriba sangbo mamagtada kurumzari housing maroiba pauda Pandoibi Housing Finance Company Limited ki Vision 2020 paputhokre Moreda Dhanvantri Seva Yatra ki saruk ama oina free health camp pangthokre loinana Summer Football League ngasi loisin kre Housing Pausanona Pizari Sol lisingani mangada linkakiba Pantobi Housing Finance Company Limited ke Pantobi Group of Company na Vision 2025 puthokre ngasi singmirung dalaiba Classic Grande ki Imperial Hall da panthokiba thoram amada Pantobi Group of Company Vision 2025 puthoktuna miyamda puthoktuna 1k Telaba matamge manungda Pantobi Group of Company na lisingani mangada ge hauraga ngasi pawbada pakakiba thabak thoram kaya adu company asige Managing Director TS Hemona magi keynote address ta phongdoki thoramadu hanagi Manipur College ke principal Laisram Sadanandana atoiba attiti oikibakloinana ima longzam memso bilaima president poide leimaron maira baibi apunba RCT Singh retail general manager RBI Sanamani Yambem retail general manager board Kosemgi chairman M Mohendra Singhana guest of honor oibakloinana chairman amadi managing director Pantobi Group of Company ge TS Hemona president oiki President ke waronda TS Hemona thabak ama mai paknaba honaba haibisi team mamagi thodangde leader oriba aduga team aduki achoba cooperation amadi aponbagi sakti sange mai pakba haibisi araiba natte ngasidi Pantobi Group of Company ge aponbagi sakti aduna company ase mai pakba hore haiki mangna makata aduna ngasidi ekoi iramdam asige wakhan khanba matam oirei iramdam ase karamna sakhan hangadage iramdam asige sotharaba kaya ase karamna mengkhakadage habado punna khangmena matam oire haibagloinana company asina paikhaleba thabak thorom kaya da media na achoba role lobagi damakta su media bu thagat bagaloinana ekoi punna honaminarabadi mai paktaba leiroi mai pakba haibasi aran manatte punamaki oiba manaba amachange Pantobi Group of Company ge apunbagi saktam aduna ngasidi company ase mai pakbagi lambena changchalapa ngamlibene haiki In all the entire states of the northeastern region, mainly housing solution piba, but the housing finance company limited other than that housing solution, in all the business story mayam so financial assistance extend over mayam upgrade on no in course of time ultimately University ma, dim university ma koi setup to plan lai jai, masi it will take time. Matam log jagani, masi university se kaino haja kanda mainly the koi business, baru ina maximum management mo bagi. University haja koi Manipur University is very congested, se jam phangna de. Angang sing bu makoige wakalon ge manglang sagal handana makoige wakalon sing adu pongdo hanbada pungning thogat bigada bani haina education minister TS Radi samna haikre. Minister na makata aduna angang singbo phazin punsindana maningtamna wakhan khalan biduna anoba wakalon singaloina na thodok sing thingna hangadabani wapamase minister na directorate of state council of education and research and training SERT na sinduna SERT ke multipurpose hall da Bhopal da pangthokiba kunithoi suba All India Children's Education and Audio Video Festival and ICT Mela lisangani taranipanda Award Palna Krabasing, the Ramna Opagi Tharamda, Atoba Mitunge Warum Piraduna Haikibani. SERT staff Sango Tagaladuna Minister Namakata Duna Haikibada, Technology Lamda, Housing Aze, Yamna Mangsin Tana Sang Silva Matamne, Aduna Angang Singbo, Parikada, Mark Yamna Panganaba, Inhanbagi Mohta, Anobalok Sing Gyand, Leba, Amadi, Anoba Putopa Sing. Oiraknaba takbi tambigadamne haikibagloinana angang singbo SERT na paikapa program singi saruk amo oina matau karamna anoba loksing leiba ama oiraknaba matau karamna wakhan khangadege haibada puning thogapinaba haiki kunithoi suba bobanda pangthokiba IACEA VF and ICT Mela lisangani taranipanda SERT Manipurna audio da best editing Best Audio Program Teachers, Best Video Program Teachers Awards and Pankibane. Program ase Central Institute of Education and Technology CIET NCRT
Delhi na India da sinba angang sangi education and audio video program festival sangi marakta yamna maru eba program amani. Manipur ki hanagi Chief Minister amasong veteran politician R.K. Dorendrona hokiba Mars Kuntra da lekidabada Nagaland Governor B.B. Acharyana thamoisongna awaba phongdoragli. Magi awaba phongdopagi cherola sida R.K. Dorendro ase marup ama oibatanatana Manipur miyamgi amadi lebaksegi yapana bagidamata mahana loramba thaudang sing madam supagi ningsingdona lehauragani. Lekhidraba R.K. Dorendro Manipur ki Chief Minister marirak orampatanatana Rajya Sabha ki MP su orambani. Mahana lekidaba ase Manipur miyamgi yamna maruiba rajniti ki lusingba ama mangzarebane haiduna lekhidrabagi imong manungki miyoisingda Governor Acharyana magi awaba phongdopagi paujang piraduna isona sena khainabagi awaba khangba ngamnarbagi thauna pibinaba isoda khurumjari hairi. National Medical Organization and MO and Seva Bharti Manipur Amadi Tamil Sangam Mori Anina Kusan Naraga Sinduna Dhanvantri Seva Yatrage Saruk Ama Oina Free Health Camp Amangase Manipur Watamba Tree the Leba All Community Welfare Skunda Pangtokre Ngasage Free Health Camp Aduda Eye Gyne Diabetes Medicine Dental Surgery ENT Amadi Ate Layong Singda Layanke Kemase and MOG Vice President Dr. T.S. Naran Babuge Lising Makada Pangtokibani. Upon the Dr. Kuntaret Amadi Paramedics Taramanga Yauna Lang Bagitabak Sataki. Nasaki Kamatuda Skunasiki Mahidusing Amadi Morigi Miyoi Kiana Yumno Nariba Menmardaki Lakba Musing Sulanki Lunana Lang Balak Kibasingda Lemne Hidak Supiki. Pre-health Kamasigi Marilena Dr. T.S. Naran Babuna Pungdropada Dhanvantri Haibasi Haksingalarimbi Haibani Maminga Silutuna Chahi Kudingi Northeast State Singda Lemna Langbagi Tauram Pangtutuna Laki Manipudana April Gitang Amadigi Manga Pawada Pangtui Ngarangna Kwatada Pangtuki Handisu Dr. T.S. Naran Babuna Pungdoki Sivasena Manipur State Unique President M. Tombina Haikre Anisova MRG Nomai Tampamdaki Pistol Yankaitaro Magazine Yankainipan Mankibaga Marilena Hanage Congress Sarkar Amadi Hausik Sasan Jalariba BJP Marakta Claim Tonabagi Mahuta Nomai Singadu Kadai the Karam the Mankibano Habadu Tigatpana Pagani Wapam Singers in Babu Par Dalaiba Dalasig Opista Pomising Unabada Tombina Pondo Kibani Tombina Makata Duna Nomai Singasi official process ke Makada Loba Amsung Tamsin Ba Togadabani Nomai Mankiba Asi Sivasena Natarana Lode Hausik Ladiba conflict situation Asida Nomai Mankiba Butonaba NIA da Sinakragani Habisi Asumba Kongtangni Madam Sana Putopangam Naba Amadi Mara Leba Panabonabada Sivasenana Mating Bangani Mana Makatana Pondopada Turen Konung Seng Bagitaba Puning Tawali Iroishembadagi Tong Nambonbi Pawgi Kongnung Yamna Pikpana Ising Makot Badagi Chen Mangamdre Tong Nambonbi Matanga Junadre Sendok Satopa Matoktai Haiki Disabled organizations in Lagasemba Apex Botigi spokesperson and the Yunuskana High Cray Salibata April Gitang Kuntarik Kumapan Pawa Canada the Pang Tokadoriba 11th International Wheelchair Fencing Championship da Sarugiana Pamadipurge player Home Kalaglay Makoi Home Adudi W. Sodeva MD Riaz Amadi and Gitanzalini Makoi Hanasu Championship Yaunaba Anira Kalakpa Laikre Adubo Sen Laidabana Madam Oibadagi Sarugiabangam Kide Maramasina Handaki Championship Yawangam Nabalengak Amadi Miam Nating Bangbio Handaki Championship as a Yorabadi Lisangani Kundapang Tokadeba Olympic da Sarugiabaki Kudong Sabasu Pangani Hainangase Manipur Press Club Tapamisanga Unaba Amada MD Yunus Kana Pondokre If we had about now sing a sea, could necessarily talk that while matching Tingam the Lore, international home selection pangi, Adubo, later on a home the job on Kide, 100K City, Maria Suba selection, 100K, another Pantoko the tournament, see the job with Taragati. 2020 the Pantoko the Bizapada, Tokyo Pantoko the Olympic game, the success Shoydana, Sarujaba Pangani Haba Sama, Lebana, 100K tournament city, Nato Nide. State government na Dr. Z. Suresh Babu Manipur Saka ki Sub Secretary oina hapage waripu Senior Citizens Forum kaksing na thadro patirol amana thagarpa pongdoraglei English ma chamapan murputara marida Thauban DC oiduna kaksing bazar phautuna chaliba lambi gi nakan
oiyeta lam khomselambasing taktoktuna sakotarang ge lamda miyam ge apambada thodang lokhibadubu ningsangladuna government ge employees sing mathauda pungning thagotuna apaba hongpalenga ama purongna bage wakhanbu taramna okle loinana state asida santi amasong chokhatpa purongnaba mahaki tungda sangsilapa thabak thorom singdasu mai pakpa oirisanu haina cheransina makatana hairi MS Money Filling Center na Indian Oil Corporation Limited Imphal Division ka kusam naraga serawbage offer lakidro ngasi ayupung tararom tabada MS Money Filling Center ge oil pamta retail colonel Naurem Branzina thoiba mitung amadi kakseng lamkai welfare association ge president Mayang Lambam Samuna thormabu iduna pangtokre lakidro aduda sora khunudagi satar Taraudagi ke association amadi Aimoldagi Somsona Ahanba Anisuba Amasung Omsuba Mana Pankre Singzamai Laisang Tem Laikai Yod MS Welfare Association ge secretary Nawina Haikre Thasegi Tanka Amada LJ Educare Crossing Center da Mahirui Amasiki Bada Laikai Pandabaduna Mob Justice Sataduna Poti Tugai Kiba Kandem Tawi Wapomasinga Sinungtin Association as a office da Pomisanga Unabada Nawina Pundo Kibani Nawina Makata Duna Taudo Nuaitaba Todoni Imong Manuki Awabada Sarugiari JSC Same Kiba Aduna Achumba Putoknaba Honabada Okram Youth Club Aikogi Club Sedo Sapam Legai Amadi Association Asina Corporation Pigani Asum Aran Country da Posay Tugai Batawigano Atuba Matamda Asum Aran Putoknaba Honasi Legai Labani Haina Kankatnaba Honaru Haiki Asumba Putonabidama, Osiboda, Postmodem Togna Lady, Postmodem Togdivasi, a quite of Tuknaba, quite Puna, Wanamisi, Lake Itabagi, Femilinasu, Masida, Mating Pangview, Aduga Loena, Siemliva, Misiki Mayota Siemliva, Ziasinasu, Masida, Mating Pivu, a quite Postmodem Tuna Tolaga, a quite Anyoba, Masida, Atumatam Sidonduna, a quite Sumba sit to the Potonzi, Masida Koi Lakaida, Lakagi Minato, Lakaida Topotoni, Nakona, Kazin from Leroy, Masia Sumagita, Takoisu, Lepani, Akoy Sinas and Gilapos, so I them Madame Sava, the Akoy, so second year. Manipur senior journalist Amak Odamba Amadi, the Telegraph special correspondent Kalen Toksomna. Manung matam sadana leki dabada tamoisona nuaitaba amadi awaba phongdokle haina Manipur gi sangnai daba saisikpa Lokrapam Zayenta Tapta haina so khangnaribasegi cherona mana phongdorakle doinana Tapta songs and lyrics Facebook dimnasu tamoisona awaba phongdorakle Directorate of Information and Public Relations DIPR na piba identity card paiba media personal singna Manipur working journalist pension scheme ge membership oinanaba DIPR office kaisam patalebudagi form lauraga thasigi tang tara phabuda pisinaba information and public relations government of Manipur ge director na thadurpa cherol amana hairi Soli singani tara marida Iraqi mosunda chatkibadagi thiba khangdana lairakiba IS militant singna hatok pi kraba baren macha kontra mapangi manungdagi kontra nipangi asiba hakchang ngarang Iraq dagi akhanaba plena lebak asida puroktuna Amritsar da thongkre Kendra ge External Affairs ke State Minister VK Singana hariba hakchang sing adu Iraq dagi lebak asida akhanaba plenda purokhibani Sigiba sing adugi manungda kuntarena Punjab dagi Marina Himachal dagi Anina West Bengal dagi aduga tarukna Bihar dagi ne Bihar amadi Punjab Sarkar na lekhedrabagi imungda lupa lakh manga pigani lauthokre loinana Punjab Sarkar na lekhedrabagi imungda tha asigi oina pension lising kun pigani haina su lauthokrabane Pradhan Mantri Narendra Modi na su lekhedrabasingi imungda lupa lakh tara ex gratia pigani haina lauthokre hairi Lok Sabha da Union Home Minister Rajnath Singh na haikre lengangna SC/ST community singi yapa thorangkya locally SC/ST Act review tawaga mari lainana SC/ST community singna changchelarliba Bharat Bangida hingsa thokpadagi misimina yaure hingsa yawba thodoki thawong ase Congress na isinmane haina Union Minister Anant Kumar na Congress pamaran sekre SC/ST Act kamari lainana changchelakleba ihauda tonga sanduraklebedu yumpham yawdabane haina Union Home Minister Rajnath Singh na Lok Sabha da haiki BJP President Amit Shah na haike Dalit isini inaw singi yaifana bagidamak amasung makoigi hak ngak senana bagidaba gamena thabak locally masige matang da Prime Minister Narendra Modi na SC ge MP singa unakre
BJP ge agrada ge karakpai MP amsung National Commission for Scheduled Castes Ram Shankar Katheriana haikibada Lebak asida thokiba hingsa gi thangtuk singi matangda commission na thigalagani loinana maralebe singi mathakta strict action lokhatkani question lik oiki haibagi matangda ticket kibagi ahan batangka ki matungda CBSE na class 10 ge mathematics paper gi parikha halaroi haikre CBSE na ngasi lauthokiba aduda CBSE gi mahiroi class 10 tamleba lakya da rele phanglai hairi Jammu and Kashmir ge Krishna Ghati sector da Pakistan suspect to Waduna Lan Gahirakre Hairi India ge maki de kesu chapchaba pakum pikre tawdog aduda Indian lambi ama sayed oikre Pakistan lamina small arms automatics amasung motors sizinake Hairi Kutona bagi tawdog aduda lame Mustapur Subam ka hena soke amadi asokba duna maram oragam hak sayed oikre Hairi Union Minister Prakash Javadekar na National Institutional Ranking Framework 2018 ngasi pongkre Indian University singi manungda Indian Institute of Science Bangalore na makoktare ZNU na second amasung Banaras Hindu University na thatare IIM Ahmedabad amasung IIT Madras na top management amasung top engineering college singne hainalang thokre Tongan bakanglo mapanda khaidokpa India ge khwaidege phaba university sing list ISRD Minister Prakash Javadekar na phundokibani kanglo mapan adudi overall engineering management university college law pharmacy architecture amasung medical ne Tharomatu da minister na haikibada ranking semba asina tongan ba university singi marakta sangdamnaba purai Meeting Council Morina Sinduna Eastern Sign School Morige Grounda Mamang Thagi Tang Kunmanga Dagi Sataduna Lakiba Summer Football League Nasiloshin Cray. Nasiloshin Bagi Tharamda SDPO More Police Sandip Gopal Das MCMG President M. Thoiba CDO Morigi DSP T.S. Thomas Manipuri Muslim Council Morigi President M.D. Zalaluddin Khan Nongpok Upon Manupi Love Morigi Vice President C.S. Ibecha Nupi Kunai Chowkot Lamsing Glove Marige Vice President D. Premabati Singna Das Member Udina Saruyaki. Football League Ngasi Sanikiva Final Mesta Mongyamba Premnavar Laikai Amadi Charaidongba Hinomakom Laikai Anina Sanabada Charadongbana Mongyamba Bu Panchal Ani Amadathoi Kre Legasege Makombatang Tarabising Deso Manamatum Yantokre. Social Environment Development Organization Sedo Sangzamai Sapam Lekana Sinduna Sedoge grounded Saturday Fort Oinam Charlie's Memorial Man's Open Day in the Night 5A Side Putwan Tournament 2018 Gingasi Sanikiva Mesta Swat Waikum Lekai Amadi Manipur Student Federation Pansan Anini Sanaduna Draw Oikre United Veteran Football Association Sinduna Impal Game Apal Kangzebunga Saturday second RKFD Sangai Trophy Veteran Football Championship 2018 Ge Ngasi Sanikiba League Match Ge Ahamba Ground VSA Sora Amadi AYMFA Yaribok Pansan Ani Chanaduna Draw Satkre Aduga Ngasi Sanikiba Anisuba Ground na FVFA Uyumpok na VVSAM Kaisampat po pansan ahomsuna da mati papikre Housing Arabada Maroiba Pao Amona Pizari Pandoibi Housing Finance Company Limited ki Vision 2020 paputokre Morida Danvantri Seva Yatragi Saruk Ama Oina Free Health Camp Pangtokre Loinana Summer Football League Ngasi Loishin Kre Imes Paodam asigi de matang sa daloi jare miyang tabir ba punamok po amokana krumzari